Pangrasna Ngasaiday mga layduna kayga Kasyu tawdi yamwa Gari di ay adum thawsage Mina thawraga tongmadu ay kaya hinadaba Hoy ambo Kadomdano chatuisha Asomda Len hairiba lambi adomda thawrakli Patlomdani thawraklibado Mafam adugi phajabado karinabu saithagani Yengbada pukning huna ningthizai Mahausagi oiba phajabatana leitingli Pat adugi wangmada uri Isang sanglaba chingsang pareng Pat adugi iyayda uri Oroksingna chaktaba Kayak mafam adugi phajabado yengli Bangras makuto pocketa hapchiladuna Yapmong hadana gari khapa madomda lakli Len sumagi matung inarakli Bangras gari do thawna hairakli Nga nangga lehauba nupimchado kanano Len mamit mana chap yungi Haini hairoi khangdaba Bangras ni Ngasi su hongramdre Ithak thakat na khumakli Ngahan gi nupi haidi Karambani ambo Hera masam sangbi Thailand manbi Kadangda dimple thokpido Imanabini Bangaraso khangna hanglibani Adu yangangdo yaine masakade Lendo karimta khumaktrabada amuka hangzili Yadrane Hoyambo Kedoraba Nang ngasayidagi Nasado normal dadredobo Haksangsi khara nungaitaba yambo O adudi yumdoin halasi Hoyambo Anido yumda halagle Premila da halasi Security su yaurokpa nate Matam phatre haiduna khara ngalap hankre Numidangni Len phamong de hipli Magi wakhaldo ataida amata changdre Bangarasna Ngasai hankiba wahangsingdo Makoktuda mathang thorakli Karigi mana leisibo hangliba Masak nungsi kaina hairambaduda Karino khangdaba mihulama chongakli Bangarasto nungayay fana haurakibani Mamana mahak putaybang mangfong nahalagpadagi Ngasi pauba awatpa ama pauba lahelagte Apamba kudingso magi oiduna lakli Mapama magi minungsiso mangonda watre Mangonda awatpa ama talayte Tinarakpa marup mapang Loinarakpa kuding Nungayay faba watapadaba ngaktoy kibanara Mihigyawa sa urude Bangrasna Thamoidagi haurakpa nungsibani gaidudi Aina mawa lawdina Nikhilna Kaina nang haidubo Mide nungsinabasi Thamoidai haurena haine O nangsi mi yengbada Thamoidai hana yengbro Nangidudi marai kawe Marai natiye achumbane Thamoidai haurakpa nungsibani gaina Wathi di Adudi nangna nungsiri nupido Thamoida nungsiboiramaroi Sakta nungsiboiramani Mina ngangisi kemta lawsindi Nungsiba khudingmak Thamoida nungsiriba ngaktani Hoi Thamoidagi haurakpa nungsiba leite haba nate Lairibani Adubu thamoidagi haurakpa nungsibadi Tangna thokpani Ibo nahap chadi Ngasaydi malalamaga ko Ado kayam phajaba nupino Nangna ngauridubo Nangdi nupi panba yadadai Nayambana khoidaba nupi haredana Khalo Photo tharo Photo ga leiteda Kaide lawrudoino Lona namo yadro Nangbu yam heidaine Hayeng namakese kem khalono Ado amadi somda phasari he Nungti khudingi hanglaire Khumfam ga khangdre bai Adoi nupiduna mawaga fangdrizalo Ho fangdreye Nangna su khangbidreye As taningdre Ai phone thame Mut amda sagat khige Natemsigi wakhal khalaga Wa haibaga nanghaw nate phone do kakkibana hankre Nikhil do phone do pairaga machinda soli Nanghaw nate thukraba Phone do nakanna thamkhraga Famung aduda tamna hiptharaktuna Makutta pairiba notebook tuda pen do na kai kaino pangkhota kholi Masak phajaba nupi kijai ga hairamaga Ado Madi masak nungsiba haibani ko Mana ngauri nupi dubo
masakpu kaya nungsijano ne akhoi laisi lembidagi henjalo helamoida kaisu ayuk anganbadagi ni numit chap yunglaba fawba Bangrasna laisi hoigi thongalda leplibado laikagi miyoi achat awong singnaso Bangrasda munna yengladuna chanaki kanano karino khangdaba hana mukta ukhitriba lamlan pakhangni lepliba thongaladuna leisabi leiba imungni Bangras khangna khangshina jebra natraga tasengna khangjibra uningba sakdamni nungsibi mahaki Udanadi halaroi wasakraba thamoi ni thamoi magi ningai onthokna kankhre mobile du putholaga laisi lembi hoigi inman mallaba piktak tawna sariba igi macha do photo namli photo du yenglaga kari wakhal bu khanbano nofet ka sutori sakhen ba pakhanga do mobile du so ngasa ayuk tagi met payaba metle sisinna bayaba data so sisinna khre May suop tagadore halaktuna kardo thong hangdoklaga charge tawshili tawfam su khangdraduna ngayak amo koichat chatli mangda uriba lekai gi pukri achawbaduda inching bisingna inching libado amuk yengduna leiri khanghaudaba sahomni Bangras ki thamoiga nuzama gi khongthanga kari mari bulainabano khangde Bangras mamaido sat onthokduna yenglakli Ure uzaning baching laudo tathak pangliba misna anini khutsem gi taishin mayauda ngangliba chimbal mutak tawbi pisum sanglap tawna hauriba pa tumtak tawbi naton dangang bi chimbal aduna khajiktang momol tawrakli joy tagadaba nusagi samlang ado samboloina punsinkhre khazai ani duda tairi gopi chandal laikai gi mauna singa nok tana lakpada ubada Saraba kalengi maisalakta Bangras ki thamoi mahi chelakle mayaga karaga yengduna lei laisi lembidi nak yeta kana lei yengde wari sana mapadu hendokre adum changkre kaubasu nang hodre chakna yengduna lei hori kar adu thodораktuna tarak amakak famni badukala dugi mamangda khamlaga ising bottle amma leiduna thakli dukan phambi nupi duso Nasaidagi Bangras ki mataubo yenglibani Tanjaduna Miranda so dukan da thorakli itha thazadana Bangras leirambaduda harauna kaurakli Yambo Haune nangbu laisi lembigi mamana bidu natro Mani yambo inam chahoida lairo Hoi nangbu kai chatke haibano Ngari legina thola ini Nang sangadi warinta sasi yagadro Howzik lo yambo? Howzik ni. Hoi, yani. Andi lao, gari karo, aswai fo chaluse. Miranda so hoi mai haide gari duda kakhat kre. Dukan pham ni banupi du so ani duda munna yengduna lehori. Khara chikpa mafam amada gari du khamli. Yambo, kai wano. Laisi lembido. Aigi nupi oide adre. Miranda Bangrasda khangengengi hana fazana wari sana kibasu leite uba khaktani adugai thazadana Bangrasna hairakpaduda ngaklibani nang aigi matem ta pangde adre aisi phongdoke budi khanbani nupi masada direct haibado aina khara hanbani na ikai tawbani nang kharam ta haibiro aha nushina balerasu kaide dum hayo nushina wayo Hayang ay na malawramdayda adum hairake hayo. Madi nupa koidabani yambo. Ngasa ayuktagi lakpani. Maangayri ni. Ay na somda ikay khangdagay maangayraga. Mamayga do. Chandal tay-tayraga kira halakpay wani. Miranda do Bangras ki wahayduda nokning nuramali. Machindu khumlaga haifenoglakli. Adubu nokpado khangan hanjinkre tamna hairakli. Yambo. Laisi do yang wazarabani madi kege magi do keraga chatpanati yambo asigi mamangi khulsida nungta khaiba nungtigi chatpani kegi madi nungta khaiba yoriba maboka magadang leibani aigi tagi marai baksa nongdambana karibu tamlibano awabatana masarukni
Maboka maga dang leizabada mayok nariba waba mayamse aikoina magi mateng panglubasu ngamde nongmagi chara hendanaba afang afangba thabak suragi hingbane nongmata migi awabu siludraba Bangrasni ngasiso thoina nungaitaba poklude mahakna leisiba nungsibane nungsibasi karino yongna khaludabagira Pramilagi manaunupi Gitagi naitom pokchaba machanupado Merchant Navy ni matom talayhauba yadraduna Gitasu machagi matung inaduna chatkre College ki session haunarakduna Lensu pakasanagida thamkre Virandasu college athok chashindu pharak tabana rent thiduna laikre mahagnadi leisigi mabokpo makhoida thamlaga leisiga punna renta leiminasi haibani Adubu laisilembi sire khe yadabana matomta laikre lendagade college punre laisilembiso nungaibadi natte aduk chanajaba aduk nushinajaba mataga lapnarabada nungaitrasu nungaitana lapnabada takre laisilembi mata laitraba mafam adu ihang hangbagum tawri nungaifam sukhangde mabok sukhanglibani masugi matau machi machi ungli Masugi mataudu yenglaga apabiso lona kapli Bangras mabu tatana sangbala'i haibama khangdaba nate Bangras ki haini hairoi khangdaba wanga maong mataudu laisilembidadi karemnabagum thoklari mahusagum ngasisu numida wairamdo Bangras laisibu ngaiduna leiri laisisu lepli manupadubo usinadaba saduna chatkige khanbani Adubu mapadu landringai kaurakpana hali Angang ahal khaktana awat palaite sonariba Laisabi machasingna ngaunariba Bangras ki awat palaitraba saktam madu Laisilembidadi hainadaba faurakli Adubu laisi phathazai Bangras na Ngasiso pakhumanaba dahanduira Manaba pakhum natana Aigi famda anawa pakhum laisadi Aina pamisi pakhum anobane Karamba anawba wahangi anawba pakhumno Khangna khangsinadaba yam heirene Kei matangino ai khangsadre Aina nangonda nusi pamina phongdoklido phagiro Hana swaijakre Aigi bongmakni khanjaribane Adugi sumathakta yambungaiga yengnabada khara khetnabrana khanjaye Bangras machindo haifet chinglaga noglakli Usittabagi khunokni karemdabagi khunokni Noinupisi yaningda yaningdaba sabadi hairene Hairakliba Bangraski usithawaidraba wahaidu tabada laisigi thamoida sathina sokre Asumna hairakanisu haiba khalude adubo pumnamak phasilaga hairakli Karibuno somna haibiribase ai laushinba ngamdre Bangrasti laisina yambunga kaudabi Masak sukang khangnadaba amagum hanglakliba wahangduda ping laukre adu oirabasu mahakaremnaba handre mathau suklai leitana laklaga khanafam haufam thiribani Bangrasna Tha khenai adu ada hairido yaningi natro yaningaga yaningdaba sarido haibibanida Laisi tamna hairakli ai adugumba wakhal laisade aina haisabade Aidi aboka chamna hingisabane Abokna aigi pumnamakne Adubu yambongde Ima ipa Anigi minungsi makada Awatpa mata laitana Hingba punsi marelne Khenabani se yengbiyo Ai somna nungsi haibada Yaningbasu laikide Punsi sina lairi makai Yambong khaksunate Kanagasu Nungsi mari thamge khaludre Khansu khalaroi Adu khak hairamnaga makha taramda adum changkre Bangrasu tumina leptuna yenghauri Manipuri ki class tu hek loibaga len chingkhai ga punna beranda da lepaga leiringai adwaidani Mimina mabu wari ama sasi haiduna kaurakpa chingkhai bu thanamlaga mahak mathanta thorakli Mimina ai pauloina tare Nanga laisiga misunderstanding lainare haiba Hojik pudi nang Angelaga relation de lairi haiba ai khangi
Nungsinarabani hojikti fazana nungsinaro. Aisu aigi akhangba kharana lana launariba ningi maikhumdo khasitang hangdokpada mateng pangi khalaga nangbu thirakline. Masimakne Angelaga kainaraga laisiga hanjinau haibadi nateko som khangjilo haibani. Len tamna hairakli. Hayo. Laisi lembida nangna lana laurido isoi soinare. Pumnamak nangi nachanupiduga nangi apopi imagana amadi Angelaga makoi humadaraga sinkibani. Kare kamaina hayo mimi. Haige pumnama haige akhangba khuding haigani. Mimi haukraba thangdok ama lenda wari lirakli. Practical loraga Dipaga punna classroom da leihauba bag tu lauba changakpani. School loibaga pungkhai ama chonthana practical tawba maramna atai satrasingdi mayumda loina hanakrabani makhoina chonthana leihaubani. Olivia du Angelaga punna school gi store room da changkiba uraduna mabanisu tumina inarakli. Thongjin panduda chumna lepa sasinaraga khara laithoktuna ahumduna uroidaba maongda tumina lai. Oliviana adugidi karim khalono akhoi manani ayamba hairisi. Photo dubidi aina lona namhobani. Nupado kanano ga khangdida maga koinabadi natri aina khoi tamonda utlabani. Kaino khara masla hena thakchinkreba maraksida chesu tamona nusiba poknanaba khara tawno. Angela noklaga nangtani ado fare lao mina chingna kineba nangsu hanaba tawro. Mimina amo makha tarakli. Pumnamakse laisi kemda khangdabani. Khazikta pawlande nangsu khanduna yengo. Aina hainingbadi chahi ani ahum nusinarakpa amabu hekta tarai thasaba ngamdriba nangsu wakhaldi khara khanba watpra haina khale. Ithawbudi natre aina nganglise. Len tapna hairakli. Ai kesu khandeda. Pharese adudi aisu hankrage. Nangdi class le horiba. Leiriye. Adudi kona mung thengnarasiko. Lena wa ngangdana tumina changakpada ubada chingkhaina karino haina hangli. Len su mimina tamlakpa paudu chingkhaida tamli. Chingkhai maso wakhal khara khanthaba watkibani. Hausikta khangjaragli. Adubu mahaki asoibadu soire kauba haide. College ek halakpaga masadu ihei hainadabagum itan talli. Manglaga dumlai mahaki mataududa Premiladu kaidorabano khalli. Lengi kada changakli. Ibungo kaidorage nangbo nasangamdabro. Mabo kashum tawdida. Ngahan kage manade mabok hayo. Kaidorage ba nangbo? Mabo ay kashum tawdi. College ta khara waruri ngasidi. Oh adubo iradi phai. Ay di nasangamdabra na pakhaluri. Mabo yambung di kai sakhige. Ngasa iyuk thokibadu hausi po halaktrine. Kadai da chatlibano su khangdre. Phone tawbasu paidido. Kadai da chatlisano. Khangdre tawrisi. Parikya sunya tha amani da ngairamani. Mana thoreisibo. Thorakpa numittagisu yungi makhada ngai hakta leitedo. Kadai da kanagidabu chatlino. Napan su halani. Asina mo horen aingonda khonthi chadoribani. Yamung si amo kaidongin changdoino. Changaroina sikhang khanglibani bungo. Pharese mabok thabak losilukige. Nangsu ngaya pothahoro. Premila thokibaga len wakhalamada mangduna leiri. Idea pangmane. Aigi mana leisilembibu yade. Aisu khanglibani. Lansadrabi mabulana lawduna aina ngangkiba. Mana kayarak chamthoke khotnakiba. Aina magi wasu tabikide. Pap chelabe chinsina thina ngangbikiko. Tasingna ibu warorongani. Ai lale haisagani. Leshi nangina famda aisu idana lale haisagani. Numidangi matamni pung mapan khara helakpa adwaidani. Chak ising toklaba tungda mi ayabana tumna hipnakre. Leshi lembiso maboki dang pichari. Matamado ichik chikli. Khangaudana makhoigi thong adu thilakli. Ikhange khangaudana thong thilakpaduda masu maboksu loina pakhatle.
ꯂꯩꯁꯤꯗꯤ ꯃꯁꯥꯗꯨ ꯀꯤꯖꯕ ꯐꯥꯎꯔꯛꯂꯤ ꯃꯔꯝꯗꯤ ꯑꯊꯦꯡꯕ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯆꯤ ꯂꯦꯡꯗꯦ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯈꯤꯇꯪ ꯀꯟꯈꯠꯂꯛꯂꯤ ꯃꯅꯨꯡꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯁꯥꯎꯔ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯤꯁꯤ ꯇꯥꯗꯕ꯭ꯔꯥ ꯊꯣꯡꯁꯤ ꯍꯧꯖꯤꯛꯃꯛ ꯍꯥꯡꯉꯣ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯊꯣꯡꯁꯤ ꯊꯨꯅ ꯍꯥꯡꯉꯣ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯡꯁꯤ ꯀꯧꯈꯥꯏꯔꯛꯇ꯭ꯔꯤꯉꯩ ꯊꯨꯅ ꯍꯥꯡꯉꯣ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦ ꯈꯜꯂꯕ ꯅꯣꯏ ꯑꯅꯤꯃꯛ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣꯗꯤ ꯀꯣꯛ ꯍꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯂꯩꯁꯤ ꯀꯤꯅ ꯀꯤꯅ ꯆꯪꯁꯤꯟꯗꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯀꯧꯈꯥꯏꯔꯛꯂꯤ ꯊꯣꯡ ꯀꯧꯈꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯤ ꯏꯃꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯃꯔꯤ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯅ ꯂꯩꯁꯤꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯈ꯭ꯔꯦ